Hello everyone, Mayam Propu, Jillian Gitapti from Jerry. Mayam, Kanatowi, Kariha, Handy, Okajumda, Kanakarano, Miam Lactori, Miam Su, Kangbomi, at the Niamo, Oidis, Adodo, Hijiki, Hayido, Haying Lactini, Aboko, Adodo, Nasi, Dedi, Aina, Kanatore, Heidi. Preparation haitare ko nasi degi di mi lakto ina pochaido logba hore adoni aigi upan pado ko ina sigale bajum sigadi akoi gi pang dak na re ko ado masu thokko do masasi inu ngai te na hai badu gadi nasi se gatore ipan pada keno lehele chicken ga keno ga ilisa ga lehele hengdi chicken ga ilisa ga ke tawraga thongdoi mi ba ko adadani di mana su ji bajum chana bi ya chapani hena golgappa leri ba ko adoni ado mayam ai nasi degi blog se kapa hore adodo heng lakte ba moising da su ai dum jengal laki ba ko mayam da mayam sing ni pra pra makhang doi mi kana kana no laktoi se ai do ai nasi di pallare ba ko ai heng degi dum taraki ba ko adani fane mayam yang mi nasi dum ko gale de ma le ko golgappa do cha doi ni gale golgappa se ai na budi jam de kanu hai na hai bene ba ai di yam cha roi hai da ba noi bai ga nang ga dum kha cha roi na adoni siga leire siga na kaino sina kaino asina chicken oi mane asina ilisa adon chicken ga ilisa ga ni मैम इचा नुपा से तुम हो ले मा इचा नुपा केनो मा तोबी सोम तोबी गे माने मा तुम हो ला बनी ना हो ला बनी केनो फिजा ले चलो रगा लारी कितन पाहन गे पा दने पा जो हम को था कई क्रम बनी गाय तो दिन खंदे in my Ma'am, chicken ga, chicken le chicken na ilisa le chicken gi ilisa ga do siga le to ni heng thong doi ni se मैम हुजी ने साइकिंग आले फोटो को तामथोए तामथोतना तुगी बाजार तौगे तौथोगा खनमके हेंगे का तौबना ख चांगनबेगी खन तोना सिगले ngam da तौखले Ikan lagi segala ya, ubra, tiga beda tahu deh. Ada ni ya, ngasih begini ini beda tahu kau tanam lagi, ada ini di kilo tanam tu, kau lagi, atau lagi di ini sini jangan tahu kita hang cen Madinah, tapak sem, kita tahu ya pak. Itu jangan lu selalu habis ngam di ba ama ada ama enggak ada ini saya jangan lagi. Hello, good morning everyone. Ma'am punoku jida mai mamna khalamjari. Ma'am nasi se haidi aigi blog se ko ngarang ni matik amaga nasi matik nasi ga ka pujan doi ni ba aigi blog se ko adani nasai ni ngata hona fresh ho ka tawre adani wai nung season na wai ga dei na khona di dore ado aigi fresh am tak thak ya na tawre to ase tik salaga mu adani di thabaka lo salaga adani di ai sak thom ko ba ko tawri ni ma ko mathang thabak to do na ma dum je khona de ni ado ngarang de du hai ba ni nasi di akoi da mi sing ko ka ne na is ai masake thiba lo sele na ka me Juni, makanawa siya noy man kina. Masakit hiba loy ay masakit.
ꯒꯥꯎꯟꯅ ꯍꯦꯟꯅ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯊꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗꯤ ꯁꯦ ꯐ꯭ꯔꯤꯖꯁꯦ ꯉꯁꯥꯏ ꯄꯨꯡ ꯉꯇꯥ ꯇꯨꯝꯍꯧꯔꯛꯄꯗꯅ ꯊꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯊꯦꯡꯉ ꯍꯥꯏꯅ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯕꯗ ꯊꯛꯄ ꯀꯥꯍꯧꯔꯦ ꯁꯦ ꯊꯛꯑꯒꯗꯤ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩ ꯍꯣꯔꯦꯟ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯛꯇꯣꯏꯁꯤꯡꯗꯣ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯕꯤ ꯉꯥꯛꯇꯅꯤ ꯂꯥꯛꯇꯣꯏꯁꯤꯡꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯉꯛꯑꯅꯤꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯄꯗ ꯀꯔꯤ ꯀꯌꯥ ꯇꯧꯔꯛꯄꯁꯤꯡꯗꯣ ꯃꯣꯏꯁꯤꯡꯗ ꯂꯥꯛꯄꯁꯤꯡꯗꯀꯣ ꯑꯩꯅꯅꯦ ꯁꯤꯗ ꯂꯥꯛꯄꯁꯤꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯌꯨꯝꯇꯪ ꯐꯥꯕꯅꯤꯅꯅꯦꯀꯣ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯨꯔꯛꯄꯁꯤꯁꯨ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯗꯦ ꯑꯗꯨꯅꯤ ꯑꯗꯨꯝ ꯂꯩꯕ ꯈꯔ ꯀꯩꯅꯣ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯍꯥꯞꯅꯕ ꯄꯣꯠꯆꯩꯁꯤꯡ ꯀꯔꯤ ꯀꯔꯥꯁꯤꯡꯁꯨ ꯌꯨꯝꯗ ꯄꯨꯝꯅꯃꯛ ꯂꯩꯍꯧꯔꯦ ꯑꯦꯛꯗꯝ ꯄꯣꯠꯁꯦ ꯁꯤ ꯍꯥꯞꯀꯦ ꯁꯤ ꯍꯥꯞꯀꯦ ꯁꯤ ꯍꯥꯞꯀꯦ ꯍꯥꯏꯅ ꯍꯦꯟꯐꯗꯕꯅꯤ ꯁꯤ ꯍꯥꯞꯀꯦ ꯇꯧꯕꯗ ꯄꯣꯠꯁꯤꯡꯁꯦ ꯑꯃꯃꯨꯛ ꯂꯩꯍꯧ ꯑꯗꯨꯝ ꯇꯧꯅ ꯃꯃꯥꯅꯗꯤ ꯑꯁꯤ ꯍꯥꯞꯆꯜꯂꯨ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯌꯥꯔꯤ ꯑꯗꯣ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯃꯥꯅ ꯍꯥꯞꯄꯣꯏꯅ ꯍꯥꯏꯗꯣ ꯍꯥꯞꯆꯤꯟꯖꯔꯝꯒꯗꯅꯤ ꯍꯥꯏꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯗꯨ ꯐꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯇꯥꯗ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯃꯊꯪ ꯂꯣꯏꯁꯤꯜꯂꯒꯦ ꯉꯔꯥꯡꯕꯨꯗꯤ ꯀꯣꯜꯂꯤꯛꯀꯗꯤ ꯄꯨꯔꯥ ꯐꯦꯡ ꯂꯣꯏꯁꯤꯟꯖꯔꯝꯃꯕꯅꯦꯕ ꯈꯤꯇꯪ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯐꯦꯡꯗꯣꯛꯑꯒꯦ ꯀꯣꯟꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯇꯧꯔꯒ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯣꯏꯜ ꯑꯣꯏꯅ ꯀꯤꯆꯟꯗ ꯆꯪꯉꯤꯑꯕꯀꯣ ꯑꯗꯨꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯁꯜꯂꯒꯦ ꯍꯧꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯇꯝꯁꯦ ꯑꯍꯥꯟꯕꯗ ꯀꯌꯥ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯍꯋꯥꯏ ꯍꯥꯟꯅ ꯀꯥꯝꯃꯒꯦ ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯀꯣꯟꯅꯒ ꯇꯧꯔꯒꯦ ꯍꯋꯥꯏ ꯍꯥꯟꯅ ꯀꯥꯝꯃꯒꯦ ꯉꯥ ꯊꯣꯡꯗꯣꯛꯑꯒꯦ ꯅꯠꯇ꯭ꯔꯥ ꯌꯦꯡꯍꯜꯂꯒꯦ ꯍꯋꯥꯏꯁꯦ ꯆꯥꯝꯃꯤꯅꯦꯕꯀꯣ ꯍꯋꯥꯏꯁꯦ ꯇꯧꯔꯒ ꯆꯥꯝꯊꯣꯛ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯒꯦ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯀꯩ ꯇꯧꯕꯁꯤꯡꯗꯣ ꯈꯥꯃꯦꯟ ꯄꯨꯇ꯭ꯔꯣꯛꯇꯤ ꯈꯥꯃꯦꯟ ꯕꯣꯔꯥ ꯑꯃ ꯍꯧꯒꯦ ꯆꯤꯛꯀꯟ ꯑꯃ ꯊꯣꯡꯒꯦ ꯈꯥꯃꯦꯟ ꯕꯣꯔꯥ ꯑꯃ ꯍꯧꯒꯦ ꯏꯂꯤꯁꯥ ꯑꯃ ꯊꯣꯡꯒꯦ ꯍꯋꯥꯏ ꯈꯤꯇꯪ ꯑꯃ ꯀꯥꯝꯃꯒꯦ ꯑꯗꯒꯤ ꯁꯂꯥꯗ ꯑꯃ ꯇꯧꯒꯦ ꯑꯗꯒꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯍꯧꯒꯦ ꯂꯥꯁꯇ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯑꯊꯨꯝꯕ ꯑꯃꯅ ꯂꯣꯏꯁꯤꯟꯕꯅ ꯐꯩꯅꯀꯣ ꯑꯗꯒꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯒꯦ ꯑꯩꯅꯅꯦ ꯂꯥꯏꯇꯔꯁꯦ ꯂꯩꯍꯧꯗꯕꯁꯤꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯩꯈꯦꯠꯇꯨꯅ ꯀꯗꯣꯝꯗ ꯊꯝꯈ꯭ꯔꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯇꯔ ꯑꯃ ꯌꯥꯝ ꯂꯩꯁꯤꯟꯕ ꯐꯩ ꯍꯋꯥꯏꯁꯦ ꯊꯥꯒꯠꯂꯦ ꯑꯗꯣ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯋꯥꯏ ꯁꯣꯛ ꯇꯧ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯑꯩ ꯉꯧꯈꯠꯂꯦ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯉꯥ ꯊꯣꯡꯕꯒꯤꯁꯦ ꯁꯤꯗ ꯉꯧꯈꯠꯅ ꯀꯩꯅꯣꯁꯦ ꯑꯥꯂꯨ ꯀꯩꯀꯥꯁꯦ ꯉꯧꯈꯠꯂꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯈꯥꯃꯦꯟ ꯕꯣꯔꯥꯒꯤꯁꯤꯅꯦ ꯁꯤꯗ ꯁꯣꯏꯅ ꯂꯩꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯈꯥꯃꯦꯟ ꯕꯣꯔꯥꯒꯤꯁꯦ ꯎꯕ꯭ꯔꯥ ꯁꯤꯁꯤꯅꯤ ꯈꯥꯃꯦꯟ ꯕꯣꯔꯥꯁꯦ ꯑꯩꯅꯅꯦ ꯈꯤꯇꯪꯅꯦ ꯃꯅꯨꯡꯗ ꯍꯣꯔꯦꯟꯅꯦ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯈꯥꯃꯦꯟꯁꯤꯗꯤ ꯆꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯨꯝꯗꯦꯔ ꯊꯝꯃꯤꯅꯦꯕ ꯊꯨꯝꯗꯦꯔ ꯊꯝꯃꯗꯤ ꯈꯥꯃꯦꯟꯁꯦ ꯍꯣꯏ ꯍꯧꯕ ꯃꯇꯝꯗ ꯌꯥꯝ ꯍꯥꯎꯔꯦꯕꯅꯦꯀꯣ ꯕꯣꯔꯥꯁꯦ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯍꯋꯥꯏ ꯁꯣꯛ ꯇꯧ ꯂꯣꯏꯔꯦ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯩ ꯉꯧꯈꯠꯂꯦ ꯑꯗꯒꯤ ꯆꯤꯛꯀꯟꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯊꯣꯡꯗꯣꯏꯅꯦꯕ ꯑꯩꯗꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯍꯩꯇꯦꯕ ꯆꯥꯕꯗꯅꯤ ꯑꯩ ꯍꯩꯔꯤꯁꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯦꯡꯍꯜꯂꯛꯀꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯣꯏꯕ ꯃꯤꯁꯤꯡꯗꯣ ꯌꯨꯝꯗꯒꯤ ꯃꯣꯏ ꯔꯦꯗꯤ ꯑꯣꯏꯅ ꯊꯣꯛꯂꯛꯑꯅꯤꯅ ꯍꯥꯏꯔꯦꯕꯅꯦꯀꯣ ꯑꯗꯨꯗꯨꯅꯤ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯀꯩ ꯇꯧꯕꯁꯤꯡꯗꯣ ꯑꯩ ꯄꯨꯂꯞ ꯂꯣꯏꯁꯟꯒꯦ ꯑꯉꯥꯡ ꯑꯃꯅ ꯁꯣꯝꯗ ꯂꯥꯎꯅ ꯂꯩꯔꯦ ꯑꯗꯨꯅꯤ
मैम आई हुजी क्या तौरे इलिसा थोंग लोरे आई हुजी संगोम खी थोंगी संगोम सुसु पाथारे सेगी मपान मपान जे पुनम संगोम फुटबदा हुजी आई संगोम खी थोंगी चिकना चिकन लेरे चिकन दो मा चाम नो खोना तौरे ngarang khar lere ko do likadra haina akumu mu khara mu lei ure mana ade gi siga le ilisa thong ba hauder hauder di khang de ko siga le du thong na di loire chứ không dần lên thì không dần thầm đấy cái này đi zoom xe cái nó hay đi nấu nó làm bánh này nè cũng là bố chừng chú nè lấy tập nè hấp to hấp xin gì này sẽ thầm cái camera sẽ काजू सुकाव ने लेरक्तरे मतलब पोचिंग से अदो ई किसमिस से थक्सल ले आई तो बया पके ये तो सल लगे बको अदुगी दी मा तो गदबा चिकन की का तो गदबा दो अदो मा तो जरनी Pues. Juga itu nasi goreng dalam. मैम आई खीर थोंब लोरे कुकर की मपान से मोटली है ना नोकना बिगनु संगोम पाथबगी नेबको संगोम खीर थोंब लोरे सिगा लेरे संगोम खीर से मैम सिगा चिकन थोंगते चिकन से सिगा थोंगत होरे आई सिगा चाक थागत लगे कुकर से अदनी सिगा चिकन थोंब होगले से चाकना आई सिगा लेरे से मखुम खुमजलनी हुजिक असिगना सलाद छोइगे तविनी थबी बदी चामथोक थम्मे गाजर केगा क्या तौरगा तौरके मैम से हिजान से ऑलमोस्ट लेसले ए होजी केना तौरनी करी है से सलाद छेमगे इचान पासना केनो तौरगा स्ट्रॉबेरी चारगा वखम बरम देसन ना करू लेसे पान से देसन लमी थमो अदो केनो अखोय नुपाना अखोय नुदा लाक्तेबा मीसिंग केनो तो लौबा चखियबको आई हुजी थुंगरानी ngahtang leragadi ado I mathang ulakkebako lakte se mi ohum ni laktoi se adani ai mi ngalakkeba agi mana chicken thongami se ai ngonda ji moina haina miyabako aina ti chamna khangmani na chicken ni maramda te loidi loisalle ye mo se इलिसादे इना थोंग लोरे हाउदर हाउदर दोदी खंगद्रे आई इलिसादे सिगा लेरे साक्सु लोरे आई खिरसु लोरे पुनमक लोरे हुजी सलाद सेमगे अनि मैम मथंग क्या तबदो तुम जेंगलकीबा मैम दका दनी ऐना साई फर्स्ट की ड्रेस तो आई नुपाना फजदी आई फ्रिक तो ऐगोंदा हदी क्या तौरी है अदोदना से मो होंगे से मो कई हाय देबो है गा लेरगा फजे है फजदी हाय देरा अदनी आई से मसादरी थोकबदेगिने फी से कमसु फजादरे मैम लाए है तो आई लोगो थोगे मतन mapanda may lai eh tapi ko namag laba na talaga kana lai no khande hello thoge tu kana je ngu khanga ba dani supriya la ate ani ma lagtri
ꯌꯨꯝ ꯁꯦ ꯈꯪꯗꯗꯅ ꯃꯥꯅ ꯃꯊꯛꯇ ꯀꯥꯈꯠꯂꯨꯔꯤꯕ ꯗꯩ ꯂꯥꯛ ꯆꯪꯉꯣ ꯗꯣꯅꯤ ꯁꯨꯄ꯭ꯔꯤꯌꯥ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯍꯧꯖꯤꯛ ꯑꯅꯤ ꯑꯃ ꯋꯥꯠꯂꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯖꯧꯔꯛꯑꯒ ꯐꯝꯃꯨ ꯁꯨꯄ꯭ꯔꯤꯌꯥꯅ ꯇꯞꯇꯥꯏꯒꯤ ꯑꯆꯥꯄꯣꯠ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯂꯩꯁꯜꯂꯛꯑꯦ ꯁꯤꯒꯁꯨ ꯑꯁ ꯁꯤꯒꯁꯨ ꯑꯆꯥꯄꯣꯠ ꯉꯥꯛꯇ ꯂꯩꯔꯦ ꯑꯉꯥꯡꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯣꯏ ꯍꯧꯖꯤꯛ ꯊꯣꯡꯉꯥꯟ ꯂꯥꯛꯑꯦꯕꯀꯣ ꯊꯣꯡꯉꯥꯟꯗ ꯉꯥꯏꯔꯤꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯂꯥꯛꯏꯁꯦ ꯁ꯭ꯀꯨꯇꯤ ꯊꯧꯗꯔ ꯂꯥꯛꯏꯅꯤ ꯍꯥꯏ ꯌꯧꯔꯦ ꯃꯣꯏꯅꯤ ꯁꯤꯒ ꯂꯩꯔꯦ ꯅꯤꯀꯤꯒ ꯑꯁꯥꯒ ꯁꯤꯒ ꯂꯩꯔꯦ ꯅꯤꯀꯤꯁꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯃꯃꯤꯡꯒ ꯐꯠꯇꯦ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯐꯔꯕ ꯈꯪꯗꯦ ꯅꯤꯀꯤꯁꯤꯒ ꯊꯧꯖꯠꯂꯣ ꯁꯤꯒ ꯂꯩꯔꯦ ꯑꯁꯥꯒ ꯀꯩꯅꯣꯒ ꯁꯨꯄ꯭ꯔꯤꯌꯥ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯐꯝꯃꯣ ꯆꯥꯏꯕꯗꯤ ꯑꯉꯥꯡ ꯂꯩꯕꯒꯤ ꯌꯥꯝꯅ ꯍꯤꯒꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯣꯅꯦ ꯃꯄꯥꯟꯗ ꯀꯩꯗꯧꯕ चलो फमाला असागा निकी लापद तप्ताई अचापो लेसल पूला सिदा येंगसे मोय तप्ताई अचापो लेसल पई संग अचापो नतनी तप्ताई लेसल पूला इसिसे वाओ नगी फेवरेट पोरेनी मैंगो जूस पीगे ममा पीगे इचानु पा तोइ हे जोंगा बा अचापो से उबदा तोइसे Video nó có hầu rồi. Hãy đồng trang tu có muốn được cố gắng ta qua một tấm men thịt lên không? Hai một chút chặt đi. Cái đó tàu đi, cái gì ấy, ná lên là cha ra đi. Chẳng là hầu một thùng như thế nào? Hầu thế hầu rồi chứ không thì cái đó bây giờ nó thùng. Hầu nghe YouTube đã hầu một thùng yang gì ấy. Nó xin chào rồi. Chị cái này bây giờ có máy đâu? Bây giờ thấy vậy sao? Đáng nghe chi đi hay là lấy. Hello. Nó không mà nó sự. Ha. Nikki ta cái cách chỉnh thì có máy đi được không được không? Chưa mà đến chưa đến chợ. Ya phải xem mà phải in mà nó có. Mai cái bra sẽ lôi đi. Cái đủ Tôi mẹ nó chỉ cái sẽ support tôi hơn nhiều. À đôi đi hay. Ya phải support tôi hơn nhiều. Hello. Ada ke yang này yang. Ya phải sẽ lại. À cho họ lồng cái tụi mày nữa. Ya. Supriya cho ông đây, thật ra ca rồi. Ba bên này là bên kia là phần này. Nó kia bên kia đó, cái máy nó dám nó dầu bị đó. À mà nhìn nè. Có sự tin kia rồi. Nó dầu rồi. Cái đó sẽ lên lại cái lên lại nên nó mua. बस का निकाल लेना पड़ेगा Nè, nó sẽ đi ăn ngày đấy. मैं ये नंबर पे कॉल कर Máy là một quân người कोई कोई मसे ना कोई सपोर्ट तो ना तो पुन जला के नते फोन है कना है कौन Nhà đi trên bên online rồi đằng sau. बिजी कर Tôi dùng năm để đi sang em mày không? नहीं जल्दी आके कोई Mỗi cái số máy này cái số béo cho hơn view. सपोर्ट तो दियो Béo support đầu view. Cái gì dầu rồi thì nó đắt rồi. कोई ना बता ले कर आई स्टेरियो म्यूजिक ले रही है ऐसा कोई नहीं तो कोई नहीं Cái mà linh sẽ cái đúng apa ya. दिस नो Rồi nó đi xuống cái tàu phải rồi. Điều số video lâu quá tàu cái nào. Phải làm có tăng ngay rồi là nếu gì tấm hai rồi vậy, có chắc chắn follow xem được cái tàu đi. Cái pan gì, ở đâu phải làm có niềm tin cái gì nè, vì inverter đâu đâu bao giờ nó có, inverter đâu rồi, ở đây cái broadband pan đấy, có. मतलब जो छाता ले रही है À mà thật cái gì, mà thật cũng sáng rồi đấy, hay đi room xuống đó đi nhé. बड़ा भी तो है Ba đi thôi. से ना मखा ना जो मिले ना स्टेरियो ला ले नहीं पता नहीं को भी आई तो क्या कर ले 5 minutes. चार कर Cái chắc năm mà. वहां ले चार सब हो
ꯍꯥꯏꯗꯣ ꯉꯔꯥꯡꯗꯤ ꯇꯧꯔꯤ ꯅꯤꯀꯤ ꯅꯣꯏ ꯌꯨꯝꯁꯦ ꯁꯤꯕꯥꯒ ꯂꯩꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯅꯣꯡ ꯎꯝ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯈꯪꯉꯝꯒꯗ꯭ꯔꯥꯁꯦ ꯈꯪꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯪꯉꯝꯃꯔꯣꯏꯀꯣ ꯃꯣꯏꯒꯗꯤ ꯖꯒꯥꯗꯨ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯉꯝꯒꯅꯤ ꯃꯥꯗꯤ ꯇꯦꯟ ꯀꯥꯏꯅ ꯇꯦꯟ ꯍꯥꯎꯁ ꯀꯥꯏꯅ ꯁꯨꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯤꯂꯟ ꯍꯣꯏꯒꯤ ꯃꯣꯏ ꯃꯃꯥ ꯄꯄꯥ ꯍꯣꯏꯗꯣ ꯃꯣꯏ ꯇꯤꯟꯅꯔꯝꯕꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯍꯥꯟꯗꯁꯨ ꯎꯅꯩꯅꯦ ꯃꯤꯂꯟꯒꯤ ꯄꯄꯥꯗꯣ ꯑꯩꯈꯣꯏ ꯄꯄꯥꯒ ꯑꯣ ꯃꯤꯂꯟꯒꯤ ꯄꯄꯥ ꯅꯠꯇꯦꯗꯣ ꯃꯣꯏꯒꯤ ꯀꯀꯥ ꯄꯄꯥꯖꯥꯏ ꯈꯪꯗꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯎꯅꯕꯅꯦꯕ ꯃꯌꯥꯝ ꯅꯤꯀꯤꯅ ꯑꯩ ꯃꯍꯨꯠꯇ ꯕꯣꯔꯥ ꯍꯧꯔꯤ ꯏꯆꯥ ꯅꯨꯄꯥ ꯆꯥꯛ ꯏꯟꯕꯒꯤꯗꯃꯛꯇ ꯏꯆꯥ ꯅꯨꯄꯥ ꯆꯥꯛ ꯏꯜꯂꯤ ꯁꯨꯄ꯭ꯔꯤꯌꯥ ꯇꯤꯟꯖꯣꯂꯤ ꯑꯗꯒꯤ ꯑꯁꯥꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯁꯤꯗ ꯂꯩ ꯑꯗꯨꯝ ꯑꯁꯥꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯃꯥꯒꯤ ꯅꯤꯀꯤꯅ ꯀꯟꯅ ꯕꯣꯔꯥ ꯍꯧꯗꯔꯤ ꯅꯤꯀꯤ ꯃꯔꯝ ꯃꯣꯛꯄꯅꯤꯅ ꯅꯤꯀꯤ ꯃꯔꯝ ꯃꯣꯏ ꯃꯥꯟꯗꯤ ꯃꯥꯟꯗꯕ ꯑꯩꯁ ꯃꯥꯜꯂꯤ ꯌꯥꯔꯅꯤꯅ ꯌꯥꯅꯤ ꯃꯌꯥꯏꯗ ꯍꯥꯞꯄꯒ ꯃꯌꯥꯏꯗ ꯍꯥꯞꯀꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯤꯀꯟ ꯄꯤꯖꯔꯤ ꯆꯤꯀꯟ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯍꯧꯖꯔꯦ ꯌꯨꯇ꯭ꯌꯨꯕꯔꯅ ꯕꯣꯔꯥ ꯍꯧ ꯍꯩꯇꯦ ꯗꯗꯥ ꯗꯗꯥ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦ ꯈꯟꯒꯦ ꯑꯌꯨꯛꯀꯤ ꯊꯣꯛꯈ꯭ꯔꯒꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯛꯀ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯂꯧ ꯂꯩꯔꯣ ꯑꯉꯥꯡ ꯆꯥꯛ ꯏꯟꯕꯁꯨ ꯑꯗꯨꯝ ꯂꯧ ꯃꯤꯅꯤꯠ 2-3 ꯆꯪꯉꯝꯃꯦ ꯍꯧꯖꯤꯛ ꯏꯁꯥꯅ ꯍꯧꯖꯕ ꯕꯣꯔꯥ ꯆꯤꯆꯦ ꯍꯣꯏꯗ ꯑꯩꯅ ꯇꯦꯁ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯅꯣꯏ ꯊꯕꯛ ꯁꯨꯗꯕꯗꯤ ꯃꯥꯜꯂꯝꯒꯅꯤ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯌꯦꯁꯦ ꯉꯁꯤꯗꯤ ꯄ꯭ꯔꯨꯞꯅꯤ ꯀꯥꯏꯅ ꯃꯍꯥꯎꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕꯤꯒꯅꯤ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯃꯌꯨꯝꯗꯅ ꯃꯃꯥꯅ ꯂꯣꯏꯅ ꯍꯥꯎꯒꯗ꯭ꯔꯥ ꯃꯥꯟꯖꯠꯁꯦ ꯃꯁꯛꯁꯦ ꯐꯖꯩ ꯃꯥꯜꯂꯤ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦ ꯆꯥꯒꯗꯕꯅꯤ ꯀꯥꯏ ꯍꯥꯎꯅꯤ ꯑꯩꯅ ꯂꯣꯏ ꯊꯣꯡꯖꯕ ꯅꯠꯇꯅꯤ ꯀꯥꯏ ꯑꯃ ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯈ꯭ꯔꯦ ꯉꯁꯥꯏꯗꯩ ꯅꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯒ ꯑꯩꯅ ꯊꯣꯡꯕꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯖꯨꯂꯤꯌꯥꯅ ꯊꯣꯡꯕꯅꯦꯕꯀꯣ ꯂꯣꯏꯔꯛꯄꯗ ꯅꯤꯀꯤꯅ ꯈꯥꯕꯩ ꯑꯣꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯨꯜꯂꯦ ꯕ꯭ꯔꯥꯎꯅꯤ ꯀꯂꯔ ꯂꯥꯛꯄꯁꯦ ꯍꯥꯎꯒꯗ ꯃꯥꯟꯕꯅꯤ ꯃꯅꯨꯡ ꯃꯨꯟꯅꯕꯤꯔꯣ ꯃꯨꯟꯈꯤꯔꯣꯏ ꯈꯤꯇꯪ ꯃꯩ ꯌꯥꯝ ꯂꯩꯈꯠꯀꯅꯨ ꯃꯩ ꯈꯔ ꯂꯩꯊꯔꯒꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯍꯧꯗꯣꯔꯦ ꯁꯤꯗ ꯂꯩ ꯑꯗꯣ ꯁꯨꯄ꯭ꯔꯤꯌꯥꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯗꯤ ꯆꯤꯛꯀꯟ ꯆꯥꯗꯦ ꯇꯣꯉꯥꯟꯅ ꯃꯥꯒꯤꯅ ꯑꯗ ꯉꯥ ꯊꯣꯡꯉꯛꯑꯦ ꯁꯤ ꯍꯥꯏꯔꯦ ꯌꯥꯝꯅ ꯏꯪꯂꯤꯁ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯍꯧꯗꯣꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯥꯔꯒꯦ ꯍꯧꯗꯣꯔꯦ ꯅꯠꯇꯦ ꯆꯥꯗꯣꯔꯦ ꯁꯨꯄ꯭ꯔꯤꯌꯥꯗꯤ ꯃꯥꯗꯤ ꯆꯤꯛꯀꯟ ꯆꯥꯗꯕꯅꯤꯅꯅꯦ ꯃꯥꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯅꯤꯕꯅꯦꯀꯣ ꯑꯗꯨꯗ ꯁꯤꯒ ꯂꯩꯔꯦ ꯑꯁꯥꯒ ꯅꯤꯀꯤꯒꯁꯨ ꯆꯥꯈ꯭ꯔꯕꯅꯤ ꯃꯣꯏꯅꯤꯁꯨ ꯆꯦꯟꯈꯠꯂꯛꯀꯦ ꯆꯥꯔꯝꯗꯥꯏꯒꯤꯁꯦ ꯆꯠꯂꯦ ꯑꯅꯤꯁꯦ ꯆꯤꯡꯈꯠꯂꯨꯁꯤꯔ ꯁꯣꯉ ꯎꯅꯕ ꯌꯥꯔꯦ ꯆꯥꯝꯃꯒ ꯂꯩꯍꯧꯔꯤ 이리사 하나 좀. 이거 이게 짜오르디네. 그나 떠오르네. 마하우도 나 떠오르네. 너 매야 아코이 우지 짜르르 올라가게 됐더라도가. 너는 바라니. 짜르르 올라가게 됐다라게. 우리 바라니. 뭐 그래? 세상만 그렇게. 아. 올라게 거. ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯆꯥꯒꯗꯕ ꯀꯩꯅꯣꯁꯤꯡꯗꯣ ꯍꯋꯥꯏ ꯊꯣꯡꯕ ꯆꯤꯀꯟ ꯑꯗꯒꯤ ꯁꯂꯥꯗ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯀꯩ ꯕꯣꯔꯥꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯅꯤ ꯈꯤꯔꯗꯣꯅ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯀꯔꯤ ꯌꯥꯏ ꯆꯥꯛ ꯆꯥ ꯇꯣꯛ ꯂꯣꯏꯔꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯆꯥ ꯍꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛꯆꯥꯅ ꯂꯣꯏꯔꯦ ꯆꯥꯛꯆꯥ ꯂꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯀ꯭ꯋꯥꯁꯨ ꯃꯆꯥ ꯃꯇꯝ ꯑꯅꯤ ꯁꯨꯔꯦ ꯑꯗꯩ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯦ ꯆꯥꯁꯜꯂꯨꯔꯒ ꯇꯨꯝꯅꯤꯡꯉꯔꯦ ꯑꯗꯨꯒꯤꯁꯦ ꯅꯤꯀꯤꯁꯤꯒ ꯀꯩꯅꯣ ꯇꯧꯔꯤ ꯑꯁꯥꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯨꯝꯅꯤꯡꯕ ꯂꯣꯏꯔꯦ ꯆꯥꯁꯜ ꯂꯣꯏꯅꯔꯒ ꯅꯨꯡꯊꯤꯟꯒꯤ ꯇꯨꯝꯅꯤꯡꯕꯗꯣ ꯑꯩ ꯂꯥꯛꯍꯧ ꯅꯤꯀꯤꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯅꯤꯀꯤꯅ ꯀꯩꯗꯧꯔꯕꯅꯦ ꯅꯨꯡꯊꯤꯟ ꯇꯨꯝꯃꯤꯅꯤ ꯍꯥꯏ ꯅꯤꯀꯤꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯁꯥꯟꯅꯅ ꯑꯩꯈꯣꯏꯁꯤꯡꯁꯦ
ꯅꯨꯄꯤ ꯄꯨꯟꯕ ꯍꯥꯏꯔꯦꯗꯅ ꯅꯨꯄꯤ ꯄꯨꯟꯕ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯍꯥꯏ ꯋꯥꯔꯤ ꯁꯨꯅꯃꯟꯈꯤꯗꯅꯅꯦ ꯆꯥꯛ ꯆꯥꯅꯤ ꯀꯥꯎꯊꯣꯛꯈꯤꯕ ꯑꯁꯦꯡꯕꯕꯣ ꯅꯨꯡꯉꯥꯏ ꯑꯩꯅꯅꯦ ꯑꯁꯥꯗ ꯁꯤꯌꯥꯗꯣ ꯄꯣꯔꯛꯅꯤꯡꯕꯅꯦꯕꯀꯣ ꯁꯤꯌꯥ ꯄꯣꯔꯛꯀꯅꯤ ꯀꯥꯏꯅ ꯑꯩꯁꯦ ꯍꯋꯥꯏꯗꯣ ꯊꯣꯡꯅꯤꯡꯉꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯄꯣꯔꯛꯑꯣꯏꯗꯤ ꯁꯤꯟꯁꯤꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤꯗꯤ ꯁꯤꯌꯥ ꯄꯨꯔ ꯆꯠꯂꯤꯗ ꯑꯩ ꯄꯨꯔꯛꯀꯅꯦꯅ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯩ ꯏꯆꯥꯅꯨꯄꯥꯒ ꯁꯥꯟꯅꯅꯕ ꯍꯥꯏꯅ ꯑꯗꯣ ꯄꯨꯗꯤ ꯄꯨꯔꯛꯇꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯤꯆꯦꯅ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯉꯥ ꯊꯣꯡꯕꯁꯨ ꯌꯦꯟ ꯊꯣꯡꯕꯁꯨ ꯂꯣꯏ ꯇꯧꯔꯝꯃꯦ ꯑꯗꯣ ꯏꯂꯤꯁꯥꯒ ꯌꯦꯟ ꯄꯥꯏꯔꯕꯅꯤꯅ ꯍꯋꯥꯏꯗꯤ ꯁꯣꯛꯅꯤꯡꯈꯤꯗ꯭ꯔꯗꯣ ꯍꯋꯥꯏꯗꯣ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯂꯩꯍꯧꯔꯦ ꯍꯋꯥꯏꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯏꯟꯖꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯎꯔꯦ ꯍꯥꯎꯕꯗꯤ ꯏꯂꯤꯁꯥ ꯄꯨꯔꯥ ꯏꯂꯤꯁꯥ ꯑꯆꯧ ꯈꯔ ꯗꯤꯗꯤꯒ ꯀꯩꯅꯣꯒ ꯁꯨꯄꯤꯌꯥꯒ ꯏꯂꯤꯁꯥ ꯑꯅꯤ ꯆꯥꯔꯦ ꯃꯇꯨꯝ ꯑꯅꯤ ꯃꯥ ꯑꯅꯤ ꯍꯦꯜꯂꯤꯌꯦ ꯁꯨꯄꯤꯌꯥ ꯑꯅꯤ ꯍꯦꯜꯂꯤꯌꯦ ꯆꯥꯔꯤꯁꯦ ꯑꯅꯤ ꯃꯈꯥꯏꯗ ꯑꯍꯨꯝꯗ ꯀꯥꯎꯕ ꯑꯗꯨꯅꯤ ꯉꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯀꯩꯗꯤ ꯃꯥꯗꯤ ꯆꯤꯀꯟ ꯆꯥꯗꯕꯅꯤꯅꯅꯦ ꯑꯗꯨꯅꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯃꯔꯨꯞꯀ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯐꯪꯖꯒꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯅꯨꯡꯉꯥꯏꯀꯣ ꯅꯣꯏ ꯃꯌꯥꯝ ꯍꯥꯟꯅ ꯄꯨꯟꯕꯗꯣ ꯑꯩꯅ ꯀꯌꯥꯝ ꯌꯥꯝ ꯀꯜꯂꯛꯏ ꯑꯩꯅ ꯀꯜꯂꯛꯏꯕ ꯑꯗꯨꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄꯅꯦ ꯁꯤꯖꯔꯒ ꯄꯨꯟꯕꯗꯣꯀꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯕ ꯁꯤꯜꯆꯔ ꯄꯨꯟꯕꯗꯣ ꯃꯌꯥꯝ ꯃꯦꯁꯦꯖ ꯃꯌꯥꯝ ꯊꯥꯔꯛꯏꯁꯤ ꯅꯣꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯅꯤ ꯑꯣ ꯑꯁꯥꯏꯒꯤ ꯆꯠꯄꯒꯤꯗꯣ ꯑꯗꯨ ꯌꯦꯡꯉꯦ ꯑꯩꯅꯀꯣ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯪꯒꯨꯏ ꯆꯥꯗꯣꯔꯦ ꯑꯅꯤꯈꯛꯇꯤ ꯂꯧꯈ꯭ꯔꯦ ꯑꯁꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯇꯧꯗ꯭ꯔꯤ ꯃꯧ ꯑꯅꯤ ꯋꯥꯠꯂꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯁꯤꯁꯨ ꯑꯣꯈꯥꯒ ꯌꯥꯝꯅ ꯆꯤꯆꯦꯅ ꯄꯨꯊꯣꯔꯛꯏꯁꯦ ꯆꯥꯛ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯇꯧꯔꯤꯁꯦ ꯑꯃꯁꯦ ꯀꯩꯅꯣ ꯊꯣꯛꯂꯛꯑꯣ ꯌꯥꯝ ꯂꯩꯔꯝꯃꯤ ꯀꯩꯗꯣ ꯅꯤꯒꯤ ꯂꯧ ꯑꯩꯈꯣꯏ ꯃꯣꯏ ꯑꯅꯤꯒꯤ ꯀꯥꯔꯅꯤ ꯑꯗꯨꯝ ꯂꯩꯖꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯑꯃ ꯇ꯭ꯔꯣꯜ ꯇꯧꯅꯔꯅ ꯃꯌꯥꯝ ꯑꯩꯁꯨ ꯈꯦꯔ ꯑꯝꯇ ꯆꯥꯅꯤꯡꯉꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯆꯠꯁꯤꯕꯅꯤ ꯑꯗꯨꯝ ꯐꯣꯔꯃꯦꯠ ꯍꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯦ ꯍꯥꯏꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨꯅꯦ ꯂꯥꯏꯚ ꯆꯠꯄꯩꯁꯦ ꯑꯗꯨꯝ ꯊꯝꯁꯦ ꯃꯤꯒꯤ ꯕꯣꯟꯗꯤꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯔꯨꯔꯗꯤ ꯑꯃꯨꯛ ꯐꯪꯅꯕꯗ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯪꯅꯕ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯄꯤꯌꯥ ꯊꯤꯟꯗꯣꯛꯎꯒꯦ ꯅꯤꯀꯤꯒ ꯀꯩꯅꯣꯒꯗꯤ ꯑꯁꯥꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯆꯅꯤ ꯁꯨꯄꯤꯌꯥꯁꯦ ꯃꯥ ꯊꯦꯡꯉꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯤ ꯂꯩꯔꯝꯃꯣ ꯑꯁꯥ ꯅꯪ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯑꯗꯣ ꯃꯥ ꯊꯤꯟꯗꯣꯛꯄꯤꯔꯨꯒꯦ ꯑꯗꯣ ꯅꯪ ꯑꯗꯩ ꯍꯜꯂ ꯇꯧꯔꯁꯤ ꯅꯃꯕ ꯃꯌꯥꯝꯁꯦ ꯍꯥꯎꯕꯅ ꯄꯨꯛꯀ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯆꯦ ꯁꯨꯄꯤꯌꯥ ꯊꯤꯟꯕ ꯊꯣꯛꯂꯛꯏ ꯆꯤꯆꯦꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥ ꯖꯨꯝ ꯂꯥꯞꯄꯦ ꯃꯥ ꯍꯥꯟꯅ ꯑꯗꯣ ꯂꯥꯞꯄꯤꯇꯝꯗ ꯊꯤꯜꯍꯜꯂꯨꯒꯦ ꯀꯩꯅꯣꯕꯣ ꯀꯦꯄꯤꯇꯦꯜꯁꯕꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯃꯣꯏ ꯏꯕꯥꯏꯒꯅꯦ ꯆꯠꯈ꯭ꯔꯅꯤꯕ ꯗꯦꯜꯂꯤ ꯇꯥꯅꯤ ꯑꯗꯣꯅꯦ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯨꯄꯤꯌꯥꯁꯦ ꯗꯦꯜꯂꯤ ꯆꯠꯈꯤꯗꯣꯔꯦ ꯃꯥꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯃꯥ ꯗꯦꯜꯂꯤꯗꯒꯤ ꯑꯣꯏꯅ ꯎꯗ꯭ꯔꯣꯕꯅꯤ ꯃꯥꯒꯤꯗꯗꯤ ꯒ꯭ꯋꯥꯂꯤꯌꯔꯗ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯒ ꯉꯥꯏꯔꯒꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯀꯣꯛ ꯆꯤꯛꯇꯅ ꯂꯩꯌꯨꯀꯣ ꯏꯆꯥꯅꯨꯄꯤ ꯆꯤꯛꯇꯧꯕꯤ ꯂꯩ ꯅꯤꯀꯤꯅ ꯐꯥꯒꯤꯗꯩꯁꯦ ꯌꯦꯡꯉꯣꯕ ꯑꯗꯨꯅꯤ ꯗꯥꯕꯤꯇꯝ ꯒꯥꯔꯤ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤ ꯁꯤꯒꯩ ꯒꯥꯔꯤ ꯄꯨꯊꯣꯛꯑꯒ ꯁꯨꯄꯤꯌꯥꯁꯦ ꯇꯣꯡꯈꯠꯂ ꯊꯥꯈ꯭ꯔꯒꯦ ꯒꯥꯔꯤ ꯁꯣꯝ ꯊꯝꯃꯤꯅꯤꯀꯣ ꯒꯥꯔꯤꯁꯦ ꯊꯝꯃꯣ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯤꯀꯤꯅ ꯊꯦꯂꯥꯏꯟꯗꯣꯏ ꯅꯤꯀꯤ ꯊꯦꯂꯥꯏꯟꯗꯣꯏ ꯐꯔꯦ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣ ꯕꯥꯏ ꯕꯥꯏ ꯐꯝꯃꯣ ꯃꯃꯥꯡ ꯐꯝꯃꯣ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯁꯨꯄꯤꯌꯥ ꯊꯤꯜꯂꯝꯃꯒ ꯆꯪꯉꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯑꯦ ꯄꯣꯛꯈꯥꯏꯗꯣꯔꯦ ꯑꯩꯗꯤ ꯆꯥꯃꯟꯅꯦ ꯅꯨꯡꯉꯥꯏꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯡꯉꯥꯏ
시네 원래 사가 뜨는 거 도망이 있지 허리 밑에 어망이 있으나 만능이 있으네요. 어망이 있으나 막하지 이거 살려요 봐 masih belum kena tombol gini, berapi begini, kalau orang dia thari apa ni, pentol. 그녀로 패밀리 비디오 이런 자가 많이 비디오 있노 Family ki sujawi, dia tu pakai ni sujawi. 코야 낭수냐 라이크 담배 코야 냥비 라이크 담배야 라이크 담배 진짜 담배야 봐 Aku isangnya, aku isangnya asal ni, mawar sama ni nak. Tadi mau ni munga ni lega tidak biar ni. Dua dah sudah boleh beri dua dia. Asaga niki ka thoki do re hojik, mau kong opsal apa? Dan masuk kena tahu niki thok apa? Lala. Niki thok apa mangga? Saya mau ini tindak apa ini hojik. phải anh leo đấy con bay phải dẫn chân luôn đây nè các bạn nè quay hồi gì mà không mà chặt kia hay là thôi ia bà con ngang chỉ sử dụng đồ cái cái xe cái đi ở quay chúng ta làm bằng mỗi chúng đó ngang chính đó hay tại nó chắc có mỗi chúng đó mỗi chúng thì độc biểu đấy chắc là đấy mỗi chúng sẽ nè quay chúng mà không mà chặt kia hay là có chụp lên nè vậy có nè ngang chỉ sử dụng cái đấy sẽ đây tạm bạc ta nè mẹ là sĩ blog cái nó sẽ đi chăm sóc thì ngay đấy mỗi mẹ chính lạc đó vài xuân nó còn nó tàu nó nộp basi nó एकदम भिडियो कापगा से ग्यामेन मा अब तादे आइसिनि वारी मैमदा अदनि याम नुंगाइ हे नसिदि आसासिया निकी युमनाम अदिगेगिदि सुप्रिया समुराई मोय बरमंग लामेना को मैमसु आइगी युमनाम सिस्टर अखोय निकी को येबको युमनाम सिस्टर दो अदनि मोय मैम बरमंग लांगना फजन नुंगाइ हरे फजन एन्जॉय तो हरे नोक्सम ओयबको अदनि मैम से हारेगा एगी वीडियो से मतंग से सुमलो से लगे मैम न नुसिबिना एगी चैनल से बु लाइक सब्सक्राइब शेयर तबिउ कमेंट से तुम हाइबि होगा नुंगाइ ते दो ऐसे मैम की अपाम मतुंगिना दुम मैम की अपाम कनो सिंदो एगी दुम थांगत ngapar jenge adoni se हारेगा मैम ए वीडियो से मतंग से सुमलो से लगे बाय